ngasi phongkiba tongan ba nungtil paukse kharagi collection miyam da khudol tamjage Kuki Singna Khurkhul maning Sheijangpokpi Loukol da Changsillakpadei unkhatna khre haiba nungtil paukse ke chepong ama oiriba kangla paudagi thamjage amadi miyeng tabiri punamakpu taramna okchabaga loinana ikai khumna butchari ngasi ayuk pung taram khairom taba matamda Imphal West ke Singmai police station gi manung chanba Khurkhul maning Sheijangpokpi da leiba mitei gi Loukol da champhai village ki Kuki Sing Changsillaga lau unaba honarakpadagi unkhatna ba ama Thokhre thodo asigi matang da press na phangba pawgi matung inadi Kuki Sing aduna mitei gi lopu sing adugi ayaba yaudana lofam sing aduda Changsillakpadei unkhatna ba adu thokibani Kuki Sing aduna lofam sing aduda Changsillaktuna lau unaba honabagi thong adu miyam khangnarakpadagi mafam adugi miyoi sing na manak nakpada leiba CRPF ki kangbuda paw pikhi loinana khunjal sing security force ki matenga loinana Kuki Sing adubu athingba pibaga loinana mafam adudagi tanthokhi adumoinamak thodok aduda aso apan natraga ka hena irang sauthokide sakar gi makaidagi chingkhong singya da leiriba mitei gi lofam sing lau uhanba ahenba security force sing deploy tawduna ngak senbagi thabak sing chathari hairabasu Kuki Sing na mitei gi labuk sing da changsenduna lau unaba honaba amasong mitei sing na makhoi gi lofam sing da changduna lau unaba honaba da Kuki Sing na athingba pibagi thodok singi manung channa ngasigi thodok adu chatharakibani sakar gi makaidagi lawmi sing na masagi lofam da lau unaba honaba da ayat athing pi danaba thorong kaya lokhatle hairabasu Kuki Sing na sigumba thong sing asi leptana chatharakpana mafam adugi lawmi sing na suendaba kaya phongdorokli panba yabadi haukiba June 15 da Imphal East ki Sheijangpokpi da mitei sing na lau khoinaba changbada Kuki Sing na athingba pirakpadagi chawng unkhatnaba thokhrabani masigi matung ikan kanadana Bishnupur district ki high canal da lau khoiba changbada Kuki Sing na nongmai kablakpadagi lawmi ama oi thangba makutta nongmaina panduna sokhibagi tawdoksi leikhrabani hairi Paukse asigi makhatana Myanmar da santi hanjilakpadagi India na nauna refugees sing changlakpa thingkhre hairi Myanmar da santi hanjilakpadagi India gi makaidagi Myanmar dagi nauna refugees sing changlakpa athingba thamkhre masina maram oiraga Myanmar da military junta na pro democracy group sing target tawduna nongthaktagi bomb thadaba amasong military offensive kaya leptana chathariba adudagi kiduna lanjener kiba Myanmar lising mangaro Manipur dagi hankhre lanjelakiba sing adu ayamana Myanmar gi Chin state dagi ni hairiba refugees sing adu ayamana Myanmar dagi chelaklaga Kamjong district ki tongan mafam sing da changjapam lawduna ledakhibana ayambani marak asida international human right organization gi makaidagi India na lebak asida leiriba Myanmar refugees sing hauzik chathariba civil war asigi manungda halankinabagi warib ase yamna kanna yaningdaba phongdrokli haukiba chahi 2024 gi May thada India gi makaidagi Myanmar national humudraga taret makhogi maramda nampu da halankibagi thawong chathagiba sing adu international commission of Juriski Makaidagi akan mamoongda condemn tawbaga loinana masi human right violation amani hainasu phongdokibani loinana India gi makaidagi namduna lebak asida lanjenariba Myanmar refugees sing maramda halankhiba amasong makatana refugees changlakpada athingba thamba asi Myanmar kaya makhogi lebak aduda kodongthiba kaya mayoknaragani hairi Mamang sahigi June thada Myanmar national lising manga ga chamri rom Myanmar ga lonariba Indo-Myanmar border da leiriba Tangkhul Sing na namna khudariba Kamjong district ta lanjelaktuna changjapam lawduna leirakhibani Assam Rifles ke Director General Partip Chandran Nayar gi mekaidagi lanjelakliba refugees sing adu Myanmar na lebak aduda military junta gi mathakta Lan horiba pro democracy group singi mathakta aerial strike chathaba amasong offensive kaya leptana chathariba aduna kiduna lanjelakibani haina phongdokpasu laikhrabani loinana lanjelakiba sing adu Kamjong district administration na Assam Rifles amasong atai agency kaya ga kusamnaduna humanitarian aid sing pibagi thabak chatharaga lakhibani adum oinamak Manipur da leptana Myanmar dagi refugee kaya changsillakiba asina Kuki amasong Maitai community ani gi marakta hojik thokliba kangluki Erang asina yamna sensitive oiba issue ama oire masina maram oiraga India gi makaidagi Myanmar da mahusagi punchi hanjilakpa haurabanina refugees sing ase makhatana changlakpada athingba thamkhibani hairi Makha Satarakpada Nungtil Paukse ki chipong ama oiriba Wayal Kati dagi lokhatcharaga thamjage Manipur da Adar pibagi kanglon hena chachil halagani haiba government ki wafam amadi matam chana renew tawdaba Adar chatnararoi hairi Manipur da Adar pibagi kanglon nauna semdokhibaga loinana khwaidagi section maongda Adar pibagi thorang lokhatlagani haina phongdokhre hiramasigi matangda Manipur lengaki commissioner cum secretary home and Asok Kumar na thadorokpa chirola mana hai special secretary home gi thakta yengsinduna ayaba pirba matamdata Adar piragani India apunbagi oina Adar pibagi kanglon khwaidagi cheksinba state Manipur na oire mapalebaktagi kanglon kaina changlakpa mitop singda Adar card piba thingnabagi pandamda akhanaba thorang ase lokhalakpani hairi Ministry of Home Affairs amasong Unique Identification Authority
of India UIDAI na piba guideline matung ina nauna Aadhaar pibinaba application pirakpa miyoisingi maramda kupna thigatlaba matungda Special Secretary Home na ayaba piraga Aadhaar pibagi thabak paikhatlagani. Imphal gi Raj Bhavan da Manipur gi Governor na mifam mapu oiduna pangthokhiba Aadhaar enrollment tawba update tawba amadi atai mari leinaba thabak singi matangda review tawbagi mifam da kupna khanaraba matungda akhanaba thorang ase laukhalakpani. Raj Bhavan da pangthokhiba review meeting aduda Manipur gi Secretary Home Department ki makok thongba official seng UIDAI gi official Social Welfare Department amadi Education Department ki makok thongba official kaya su saruk yakhi. Mifam aduda masagi chahi taraga nipan sudriba myoisingi Aadhaar card pinaba thorang lokhat paiba se khwaidagi maru oiba amadi yamna kupna yengsindaba yadaba wafamni haina khanakhi. Mapandagi changlakpa mituk kaya Manipur gi Aadhaar card pairamba thengnakhiba maramna matung tarakpada asigumba thodok-seng thoondanabagi pandamda Aadhaar card pibada yamna maru oiba thorang ani lokhatkadawri. Thorang ani adudi biometric tawba amasung biometric data hairiba asne chahi 5 dagi 8 phawbagi manungda leiba angangsinggi mandatory biometric updation tawba amadi makoina masagi sahi 15 surakpada amuk hana biometric lawgadabani hairi. Maka satarakpada nungthil pauksegi chipong ama oiriba kangleipaki meradagi lokhatjaraga thamjage drone bombing chathabaga mari leinana NI na fakiba Samuel Thongsian Hau July 13 fawba judicial custody remand tawkre hairi. Mamang chahigi September thada Kuki khulai paiba Singna Impal West district ki manung chanba kauktruk amadi kadangbanda drone bombing chathaduna nomai kapsinduna mafam aduda leiba michai miyamda aki khangpi khiba amadi mishi minathon khibaga mari leinana NI na fakraba Kangpokpi district ki leimakhong mana ki El Mlui Village tagi Kuki militant Samuel Thongsian Hau Wi-Fi ningthokaba numita Special Force NI Manipur number 1 da puthoklaba matung tha asigi 12 fawba judicial custody da remand tawkre hari. Kuki militant Samuel Thongsian Hau Wi-Fi sahi asigi June 12 da NIA Impal branch la phakibaga loinana interrogation gi damak NI gi custody da thamlakhibani. Mahaki remand parrot churakhibaga loinana amuk ana ningthokaba numita court ta puthorakhibani. NI gi Special Public Prosecutor gi Maikai Samuel Thongsian Hau Wi-Fi gi case record ching makatana tijinba mathau tabana makatana judicial custody remand pibinaba haijarakpadagi courtna judicial custody remand pi khibani hairi. Labukta nomaina pankiba lami birena hai numit 8 ni gi manungda mara leibasing puthokpiu haikrabasu government na karimata hairaktre hairi. Mamang thagi taraga mapan phobala maningki lo kenel manakta leiba masagi labukta law suba chatpada Kuki terrorist sing na kablakpa nomai maruna oi thangba pandura sokiba phobala awang maning lekai degi ningthauzam beren chahi humphuna pauche amada hai aibu numaina kaptuna soon bada chenaba mara leiba myoising adu numit 8 ni gi manungda puthokpiu haijakrabasu hojik phawbada government ki mekai degi kari su hairakpa leite hairi. Numai maruna panbadagi hospital da layeng laba matung hojikna masagi mayumda halaktuna makata na layeng lagliba en beren ga unarubada mahakna hai numit adu labukta ising khara wali haibadagi yengluda bachatpani nongandringai degi hawgatlaga chatkibani ayaki jaba chingkhong naknaba lawpham da changduna yenglugi chatpani adubu mafam aduda ngak selamba BSF ke Nepali personnel amana matam hele changba yaroi haiduna changalaktabani wafam adudagi yumda kumlagi haiduna khalakpada aiga law suminaba imanaba amana ngaiak pothamina khisi haiduna pothari ngaida nungthilgi pung 3 rom tarakpa aduaida nomai kablakibani nomai makhol tabada aikoi animak pakhatki aduga aigi oi thangba khudangdi tera kakcheng chikba dauna China phorokhi adu phawbada aihak nomaina pale khankide kakcheng na chikpani khanki adubu nomai kapa lepkharba matungda paktarga yumlomda laknaba khonarakpada aina litliba purit adugi tabak amasung pambonggi sarukta ina punganganglamba thengnakhi adu phawbada kakphai chikpa oiramgani khanduna munna yengsilude adubu purit loktoktuna yenglubadadi nomai marugi panpham horaga leiramba ubadagi aihak nomaina pale haiba khangbadagi prup sengkhalakpada lawsuriba singna khudangda khudaina yachin biduna yum phawba timbirakibani yum yoraba matungda Bishnupur district hospital da pukhatki aduga X-ray na chingba lawduna yengki hospital aduda karisu tawrei haiduna asiba methokpiraga photlaba matungda yumda hanba yaragani hairakhi adubu isu nupana aibu rims ta amuk pukhat pikhi mafam aduda amuk hana X-ray na chingba lawraga yengki layengba loiraga rims hospital gi wattagi bed ta pusilakpada nongyai matung pung 12 hele thodo adugi matangda moirangi MLA na khudakta lakpiduna aina Bishnupur district hospital da leidingaida lupa 10,000 layeng naba piramki aduga aigi labukta lahon hunba yauna
lau ubagi thabak-sing security ngahanbiduna mi neklaga suanduna numit nini humnida loisinbikhi thodo adugi pautabadagi amuko WDO na chingba lupsingi miyosing maira paibi lupsingi miyosing laktuna hangbirakhi aduga rims fawba puduna mateng pangbiramki aibu mateng pangbikhiba punamak hainingai leitana thagatpa pongdokchari tongan ba miyoi kayasu laktuna imungi laita lairaba amadi awa ana hangbiramba singsu ming oina panjadrabasu thagatchari haikhi aina sokpada Bisnupur gi DC na lupa lising kuntra gi senfa mateng pibirakhi aduga MP Dr. Angomcha Bimol akoijamnasu masamak rimsta lakpiduna lupa lising manga pibirambaga loinana anaba hangbiramki adubu hairibising asi natana makataba lengaki mekaidagi aigi asokpa hangba kanamata lakide thodo adugi matangda thamoi sokna pendribadi nomoi kablakkiba mafam aduda Central Forcing laina nomoi kablakpada sipai sing aduna bankardagi tholaktuna yenglamnaga amuk changsinkiba aduni nomoi kapa lepananaba makhoigi mekaidagi karimata tawkide amasung makoina khut handuna kapa tawkide thawong adudi matungdasu lau ujariba lawmi singna ishagi lau sujabada makoina ngakpi senbigani khalamba adu thajiningai oiraktre aihak nomaina pale khangba mikupta peman khidaduna koirei leiduna yengbada sifai singna makhoigi bankardagi thorakpa ubani adubu makhoigi makaidagi karimata tawkhidaba adudi yamna nungaiti aina labukta changlubadasu sifaina ngakpi senbiri haiduna changlubani karigumba nomai maru aduna khutta panbagi mahutta hakchangi mafam amada palamlabadi ishana iranai oigadoribani haujiksu sokpadagi thabak ingkhang tawba ngamdriba asisu iranai oiri tasengna ahak khut tekpa chap manare maramasina numit tare nigi manungda aibu nomaina kablakhiba maralaibe miyosing puthokpiyu haina CSO maira paibi singna thodok thokkiba numittuda lambina chingba tingjinduna pendaba pongdokrabasu government ki makaidagidi karisu ahongba leite ngasi phawbada karimata hairaktre nomaina panma numitagi rimsta lairakpa aduna June 29 da yumda halakpani tha asigi mangada check up amuk chatkani nomaina panduna sokkiba mafamda nai charamba adu haujikti khara fare I yamna thokkiba amasung nomai maruna huttuna chatkibana khut oishi mahogsagumna lengthok lengsin tawba yadri haksangi oithangba saruksing sithabadagi chatpa khotpadasu awaba oiri adubu loinabi icha imau amadi issue singi mateng lauduna chak chaba tumba tawduna leiri maramasina ayakpu asigumba tawdok mayonhaliba mara leiba miyosing athuba matamda government na puthokpiyu haina pongdokhi